Higher Secondary School gi principal transfer tawbugi watok asigi warushin ama puraktriba fawba school asigi students union na ngarang amsung asigi lonaba ahing nongyai digi Kaching district ta matam kaktana ban tawkhre union asigi maike digi Makhatana Fungdorakpada Houkhre May Kun Mathoida Tokiba School asige principal transfer tawgi order adugi mayukta school asige mahiri singna Houkhre May Kun Nithoidigi ngasi fawba yaningda mafungdoktana chara henba yauna tongan ba khongjang kaya changsinduna lakpane khongjang asida mahiri nupi taruk aruba fibamda laikanari khongjang sing asige saruk amu oina mari leinaba department singda piba yaba memorandum pikre amati appeal tawduna lakli adubu hojik fawba lenga ki maike digi positive oiba response amata pirakpalai 3 chairak asida wabagai ACG MLA Dr. Usam Deben masamak unanaba chatlubada unabagi khudong chawa adu pirakhide tha kharagi mamangda MLA masamakna commissioner amati education director da school asige principal transfer tawkilnaba nakoinana DO iramba adu Khudam Galoina Mahiri Singna Fangle, Maramasina, School Asida Politics ki Oiba Akuba Meeting Pusilaktuna, School Asigi, Hana Lejaramba Academic Atmosphere da, Singna Rakpa Asi Laibak Tibane, Maram Asina, Lenga ki Maike digi positive response ama, Baby Dr. Bafauba Matam Kaktana Kakching Pumba Bantobane, Masida Kakchingi Miam Naso, Mahiri Singi Kandana Mating Pangbu Haina Apple directly. Lenga ki Maike dagi. ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯁꯤꯕꯨ ꯐꯪꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯀꯛꯆꯤꯡ ꯄꯨꯝꯕ ꯕꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯎꯊꯣꯛꯆꯔꯤ Nakalamaromda Kaching Higher Secondary School gi principal transfer tawbugi matangda mahiroi singna changsilakliba khongjang asida nongmanongmagi mahiroi kaya hospitalized tawrakpaga loinana mahiroi singi academic atmosphere da chawna akaiba thoklakliba asigi matangda Kaching da leiba CSO sing amadi nupi lob singi oiba mifam amangarang Library and Information Center Kaching da pangthokre mifam aduna kupna khanaraba matungda Kaching Higher Secondary School gi principal transfer tawbugi mong ase khuchapi principal hapnaba mong manba amik yauri government ge transfer policy gi makhada tawba mandaba thawung ase lengang nakupna yengshin haningbagi apamba phongdurakli athuba matamda school asigi wathok asigi warushin ama pubiraktuna ingtapa academic atmosphere ama ohenbiu karigumba school asigi oiriba fibam asigi warushin ama tha asigi kuntra fawbugi manungda lengakna puraktrabadi Kaching gi CSO singna makhataba khongjang changsilakloi hainingai lekte hainasu mifamadu da saruk yakhiba singna Jackson wa thamlakli Matang asida hojiki oinadi Times of Manipuri